Adom isana isagi identity khangjabra. Mikup kharadang video asi post tawiduna wahang sigi paukhum pibiyu. Paukhum tagadoriba misak khetnabagi matung inna adomgi paukhum dasu ahongba soidana lakani. Video asina loisilakpada wahang sigi paukhum amuk khuminasi. Ngasigi Akhanaba Paodamkhol da miyeng taminarasi RSS tagi Meetei Mayek. Manipur da pokpa Meitei panggal oirabadi ngasigi video asi adomgini. Meitei lon da Bible papa misak oirabadi video si adomgini. Laisang da changba matamda phanek phajom setlaga changba mioi ama oiragadi video asi adomgini. Ngasigi video asi madi chandon sangba tenba namba namdaba apunbagini. Video asi haujandringai wahang ama khaka thamjahauge. Malemgi wayel sang khudingda makut thamlaga wasaknaba holy book ama thamnai haibasidi khangbiramgani. Mafam kayada masi chana handre adubu chanari basingi pallabadi Islam singna Quran, Hindu singna Bhagavad Gita, Christian chatba singna Bible oigani. Jew singna Tanak, Parsi singna Jan Avesta. Adubu mathakta panjakriba singsita chandaba khudam oina sanamahi laining chatba singi oina wayal sangda khut thamduna wasaktaba yade hairabadi karamba holy book da khut thamlaga wasakani. Mioi kiyagi pakhum puya oirakpa yai. Adubu puya makhal di lising nipu hena laikhre. Quran natraga Bhagavad Gita di ama khaktani. Matang sidani pabung tokpam thawai lemba khumangi wari interesting oirakadori basi. Adubu mahaki maramda nainadringai hana sakhang minakisi. Kumja 1967 Assam Nagaon district da pangthokiba RSS camp yaunabagi damak mioi kunmari na sabat team ama Manipur dagi khongsanki. Makhoi mayamgi marakta masakingba lolli hena khangba Shriman Tokpam Chandra Singh su ama oikhi. Namaste sadavachale bhatrabhumi Toya Hindu bhumi sukham bharatu Mahamangale punya bhumi tadarate Patatve sakayo namaste namaste Prabho Saktiman Hindu Rastranga Bhutam Ime Sadarantva Namamo Vyam Todiya Yakarya Baddha Katiyam Chubama Sisande Hitarpute Bharat Batak Joy Imphal Valley da Gauriya yak lauringai matam kumja lising amaga chamapan kunthra chaita taibang khongdarakhiba Sri Tokpam Chandra Singh mapu mabok na yokpirakhi. Apokpa mama da ima kaubagi mahut mabok da ima kauduna mama sakna yokpirakhi. Piklingaidagi Gita amadi Mahabharat na chingba gran kaya leptana nenarakhi. Mahak nganna Hindu Tova ideology da yumpham oiba Rashtriya Swayam Sevak Sangha India gi mafam kaya da campaign chatharakpada North East da su yorammi. Sahi adu 1967 ni. Assam Nagaon district ta tha amagi camp ama tauki. Camp asigidamak Manipur dagi khongsan kiba mioi kungamari team da Shriman Tokpam Chandra su yauki. Matamdu Chandra Singh na LP gi school da oja oiringai summer vacation leiba June thani. Akhant Bharat ki pandam da hapen setpa kedar chani yankai muk training pibasi ayuk ki daily program dagi hauraga numidang phawa nukti gi chatharami. Masida ayuk ki laison yoga amadi physical exercise dagi hauraga malemgi current affairs kya gi maramda nainaba group discussion lecture kya gi class amadi evening drill na chingba kya yawgodoribani. Phana matam chetpa training oiduna su mayum ningsinglakpa haibasidi hauna sane. Asumna Sri Tokpam Chandra Singh su matamdu da mayum ningsinglakhi. Sithi iraga thanabagi matam oibana camp manungda leiriba table chokri da phamthaduna mayumda sithi ikhi. Matamdu da RSS da yawminariba mioi amana mahakna ibadu uraga asumna hanglakhi. See, your appearance and your language is quite different from us, but you are writing Bengali or Assamese script. Why he never? Aina, man haise cham da hangmagi wana tre. I koigi lol satonga laga ibana Bengali na tra Assami me iribachina di. I ko si beg like tab ansibalai ni hai basibana. Kalaga har priche ne kalaga. Le me di hai thawai dogde. Hai cái tuổi mà có ngã cái dia đông khu đúc ra ai đã xong khăn bát có năm nông ai tập à ai còn đã hai giờ sang gì đó mà đủ uốn ra cả đó ai na phải dẫn lòng trai hai là dia cái nông ai thế đó cuộc thì dẫn lòng bằng cái này chẳng hạn ai mòn hai vậy we are gathering here for having oneness एकता होने के लिए हम लोग यहाँ कथा कर रहे हैं इसलिए मैंने छोड़ दिया hai na hai लगा ai na min bakha ni khallaga du haibati gi ai gondadi apan thongadi kai bati phare adubu ai yum lagadi ai thamoi la ya de ai la yengi pacha ga ji mai makhal
Hunda khara hegale ko na wai si romde asma hai chumen tawreda me ama hek tatri makai di ya kai ma tawre wa sakare Maihauron hauna aikoi isagi lon adumak ngangna duna lakhi adubu aikoi gi ariba mayek leiduna su iningthau pamhaiba matamdagi Bengali mayek chatnahanki asumna lon na isagi nganglaga ibadana Bengali mayek te iduna matam sangna lakhi adubu oza guru kayana leptana puya kaya thijilaba matungda aikoi gi iyek na hauna na puthokpiraktuna ngasidi mapung phana tamba phangjare Lairik kaya su iyek ta namle khabar khuding ta su iyek ta iba ipa wareng sereng kaya yaure masimak lamdam sigi yam chokthok chaningai ni matang sida Meetei Mayek haurakibagi samlapa wari kharadang khangminarase kanglei pakta puya mai thakhraba matung iningthau baiga chandragi matamda Bengali Mayek ki mawngda mayek 35 si top Meitei Mayek ni haiduna Bengali Devanagari Brahmi amadi Gurumukhi mayek na tonaraga sima mayek ama haudokhi mayek adu matamdugi kunungi mayek oina chanahalammi Iningthau Chandakriti Maharaj matamda British singna pau thadok thajin taunabani haiba Asiatic Society of Bengal 1877 da phungba journal adusu mayek 35 oina sijinaki hairi asumna kumja 1930 gi matung Meitei gi akanba ihau lakpa matamda Kasar Jiribon gi laisam khunda pokpa Nauria Phulona mayek 13 haudokhi mahaki mayek adu Nauria mayek aina khangnarammi tasengnamak baiga chandrana haudoklamba mayek 35 mu singnaba pumnau nouba mayek oina puthokkhibani hainai Masigi matung mayek ihau kanna lakpadagi kumja 1958 ta ahanba oina mayek luptin committee haiba ama semduna aikhoi gi asengba iyek thijinba haunarakhi hairiba apunba mayek luptin gi mifamduda tongan ba kanglup mapanna makoina thijinjaruba mayek makhalsingi matangda puthoktuna nainakhi ahanbada thangmai bandagi oja W Nitai amadi W Gulamchani ani subadana salungpham wangjingdagi samchat chabam kala Meitei ahum subada Churachandpurdagi Moirangcha Munal Meitei Mari subada Thogal Maru Manga subadana Thobal Wangkhemdagi Puyam Mohori Meitei Taruk subada Laikuram Tolmu Taret subadana Wangkhaidagi W Kanhai Nipal subadana Thangjam Lairektagi Oza Mayengbam Samjai Aroibagi Mapal subasina Oza Thoksom Thokachanba amadi Oza Laisram Manaubigi Khongloini Makoi singi manungda Oza Kala Thogal Maru Oza Mohori amadi Oza Tolmuna Mayek 35 gidamak ngangki Mathangi maruiba Meitei Mayek conference na sahi 13 matung 1969 gi February thada mapal kangjibungta pangthokhi viewers singna tatana takpirakpadagi aikhoisu hodam lerktagi pabung thawai lembagi khongul lijarui solaba hakchang polangdugi manungda mapan naidraba loksing amadi thongnagi mami RK production na ubu phangjakhi iyek leijare haiduna aikhoina pukchau chaujari basi oza guru kayagi achauba thodang toli haibasi nahongna na ningsing halli Pabung thawai lembana phongdok pirakpagi matung inna kumja 1958 ki ahanba mayek luptin gi matung ani suba mifamna 1969 da Meitei Mayek conference haiduna numit khudingi matamdugi minister amamamna chief guest oiduna mapal kangjebungda yam chauna pangthokhi conference adu da delegate ona saruk yakiba pabung thawai lembana takpirakpagi matung inna 1969 gi Meitei Mayek conference adu da saruk yakiba tongan Meitei Mayek makhal amadi makhoi gi delegate ching ningsingjari ahanbada mayek 19 pukhatpirakiba pabung thoksom thokachanba pabung yumnam tampajau pabung thawai lemba longjam kanhai ayekbam tomba Meitei salam patakjau amadi potsangbam rabainani ani subada mayek 19 pukhatpirakiba haubam kulabidu amadi laisam kulachandrani malomdagi laisam kulachandradi Jiribam amadi Manipur gi tongan ba mafam kayata satuna mayek 19 asi takpikhi ahum subadana mayek 15 ni Mayek asibu pukhatpirakibana Konsam Sangai KS Punindro amadi W Kumar Kantani Pabung thawai lembana takpirakpada thangmai bandagi oza iboyai koba amana mafam jatuna mayek asi taknaba honabada lengaki thabak oiriba amin gi sinpham phaw thadokiba lei mathangisina songtham iboyai mangsatabam bubon sogaijam iboyai amadi samchat sabam kalani makhoina mayek 35 pukhalakki mathangdana Porei Meitei Mayek ni oza mayengbam samjaina pukhatpirakpani Mathangsina Nauria Mayek haina su khangnaba Meitei Yelhu Mayek ni Churachandpurdagi oza yumnam chura singna pukhalakpani taret subasina Kaisampat Thiam Lairektagi oza S Udoichana pukhatpirakiba pakhangba Mayek ni laibak thibana Poirei Mayek apokpa maruk Mayek amadi pakhangba Mayek ahumgi dignitary singna makhoigi Mayek singbu support toba puya puthokpa conference adu ngamkhide haiduna pabungna takpirakhi conference adu loisilakpada pabung thokachanba hoina pukhatpirakpa Mayek 19 adugi mathakta lolum Mayek 8 hapchinduna Mayek 19 chanaba haibasida mayam amata oina yanaki hanasu phongdokpikhi pabunggi matung inna Mayek ki matangda mai pakna honaba ngamjakibasi yangmaso saijana matamdugi chief minister oirambadagini miyamna su hena thoina sakhangnariba ikai khumnajariba hanagi chief minister yangmaso saija apunba Manipur proof singidamak sengna honajarakiba luchingba amani ngasi aikoina khangjariba iyek asi pukhalakpadasu mahaki achauba thautang leiri
Masigi matung kaibidagi oza tomba layoi khraba oza akaba amadi pabung thawai lemba makhoi kharana kanna chen chongba hauki. Asumna ahanba oina Manipur government na 16 November 1978 ta member 12 na saba Meetei Mayek expert committee semki. Matamduda oza akaba na pabung thawai lembada lengak na sengbaduruba expert committee asida kana hapkani haiduna hangjabada pabung thawai lemba na member sing adu ayamba recommend tawki. Expert committee adugi miyoi sing adudi ahanbada Honorable Chief Minister Yamaso Saija Chairman, ani subada Agriculture Minister Dr. N Chandramani Convener, ahum subada Taurangbam Ibotombi Singh Director of Education as Member Secretary, mari subada Professor Mangi Ningomba Jain University Member, manga subada Professor W Tomchau DM College Member, taruk subada Professor Kangjia Gopal Oriental College Member, taret subada Ningomcha Iboyaima Thangmaibal Member, Nipan subada Laisram Kulachandra Malom Tulihal Member, Mapan subada Yumnam Tampajau Kaishampat Thiam Lerak Member, Tara subada Loktong Muhindro Alliance Joy Kumar Kwakatil Thiam Lerak Member, Taramatoi subada Sogaijam Ruhini Kumar Alliance Iboyaima Liberian Secretariat Member, Aroi Batrani Toi subada Miss Sorojini Devi Archivist Manipur State Kala Academy Member. Matangsida RK protection na hangjarubu wahang amada pabung thawai lemana pibirakiba pakhum adumadi tasengna thagattaba ngamjaroi. Pabung na ayamba recommend tawraga expert committee sida pabungi ming yaurumdribasi karigino. Pabungi pakhum oina aikhoidi karisu haijaba natte pamjarubugi chenjabani mingidi thoidokte mayak chanakhibaduni pamjariba haina khumbirakki. Matangsida pabung na matamduda more yauna lamlamda cycle tongduna chatlaga mayak tambibada waramgadaba pumnamaktu mitta sangsang uraki. Asumna committee asina khanaba yaba thiraba matung mathang chahi haibadi 6 August 1979 da matamdugi yangma so saijana luchingba lengakna Manipur pumba half holiday tharaga state ki thakta yam chauna function pangthoktuna mayek ki damak wabirakpa expert committee gi members singda lupa lising amamam piduna pukning thogotki. Mathang chahi 1980 gi April 12 da thokiba Manipur Gazette number 33 gi matung inna Meetei Mayek expert committee na Meetei script kuntaret amadi supplement haibadi lonsum khudam amadi chaising Manipur gi mahilo sangsingda hapkataba yaba piki. 1983 gi January 13 da thokiba government order amagi matung inna Meetei Mayek tamnaba lairik Manipur gi mahilo sang khudingmakta class 6 dagi hapkatki. Maraksida oja singi oiba akhanaba Meetei script tambibagi refresher course ama Directorate of Education Manipur na sinki. Makoibu takpi tambinaba khangatkibana Sri W Tomchau Ningomcha Iboyaima amadi Laisam Kulachandrani haiduna order taki. Matam khara matungda Ningomcha Iboyaima amadi Laisam Kulachandragi mahut Sogaijam Iboyaima amadi Professor Kangjia Gopal oina khangatki. 1983 sahi sigi academic year dagi hauna Bengali script phongba lairik khudingmak Meetei script onthoknaba Manipur government na order thoki. Asumna Manipur gi school khudingmakta Meetei Mayek tamba hauki. Matamdugi book publisher kya gi matung inna organization kya na naman kiba textbook copy lising kya di mayek kutre tuga manadaba mayek kaya yauki. Makata na pamung na phongdok kibada atopa lamgi mayek singa yengnarubada Meetei Mayek sina khwaidagi laiba amadi yamdaba oiri paba ngambada su kuina sangde. 7 October 1991 RK Ranbir na Manipur gi Chief Minister oiringai Assembly House ta khanagani hayauraga hanagi record khudingmak amata ubidana inau na Manipur University da refer tawduna khanahanki. MU da pangthokiba mayeki conference adudasu pabung thawai lemba saruk yaduna hanagi recording miyam mangda puthokchaki. Video asi haugalakpada panjakiba RSS Kedar Tokpam Chandra Singh haibadu atopa kana amata natte pabung thawai lembagi haukraba punsi tangkakni. Pabung na mayumda chepau thanaba Bengali mayekta iringai Bengali maron na mamalon ojaba misak aduna lakna boy hairakpa wahaiduda thamoida tasomna thinkiduna mayeki khongul liba haukibani. Gita Mahabharata luplambadu puyada thawai changlakki. Puya tarani thoinai nabagi sahi manga tha manga losilakpada matom ta ngai hobu misak adusu pabung thawai lembani. Ningsingba yai puya tarani thoidagi khangkalaba puya mari adudi iyeng puwari wakoklon hilen thilen amadi sakok thilen ni. Makhoi singi marakta National Archive of India gi report ki supporting yawbasina wakoklon hilen thilen khaktani. Wakoklon hilen thilen mapung oiduna amadi atopa puya singdagisu akhanaba khara lokhatuna sanamahi laining puya sakhi. Puya simakni ngasi Manipur gi wayal sang kayada phanglibasi. Matam gi irolungda lukraba our unsung hero haibadu pabung si natrabadi kanano. Pabung thawai lemba amadi makhoigumba kayagi tawbimal Manipuri khudingmakta tollabani. Pabung gi kathokba amadi tandaba adumakna leptana 1967 July ahobu chayoldagi mayekki matangda leptana honaduna lakhiba miyoi amani. Pabung thawai lembana thau pubiramba lup kharadang panjarabada Malem Yaifasang N Sanamahi Laining Kolgi President Irai Pak Inat Kanba Apunba Lup Ikalgi General Secretary amadi Meetei Irol Iyek Loina Silon Apunba Lup Milalgi Advisor Oibirame
ngasisu pabunggi mafamda lehoriba iyek puya amadi khunai lonsatki pukai aikhoina pekpagi loiba nairaroi khwaidigi laibak thiribadi oja thawai lemba hojik masagi chahi marfu humdo sujilakle masa sonjille mahaki mahi amadi mahakna tanchanjaruba tanglaba lairik kayadi masing thingam haude matang sida pabung thawai lemba masamakna thambirakiba pukningi warol kharadang taminarasi moi angang sing MST sing aina phar wari tawise moi di khoina khali be khanba janante peka pa chol lore ML well lore history adu doi to to pajane ai khoi gi lol se nipan suba schedule da chalaba matungda yaholatriba me yaholatriba koina yaw de ba taw singa se ai khoi kangmu si mut khina ba taw kangmu khar le as ra ka ba loire Manipuri lol ba ma schedule da loi ba je ma se athal was no there is no meaning Manipuri have kari word no khang da ba aduga nipan schedule di pamba Manipuri lol life de khoi khang de ba to khoi chana ba oi roi ya roi aduna Meetei lol haidabani Meetei lol haidragadi akoi mioi bangang magi wasin leire Meitei lol haibusu yaroi aduna akoi sare kadararoi direct parliament gate da talaga akoi kholau pi da ko to godabni haji mana aga ba aso da adu ai mi khalam kya leite ba mi gi dina aina lam tara mek tabi bagi gwa pakhang sabi MA ga sam leire hoji bi sam leire aduna ai pau pi jage haina mek tabi bagi ai pau ji pi re adu chalaga bas ani chapani dharna tawre sai khara sare police ke inare adai di ai khoina sidagi byam tanaraga pugi ba relevant records ado mayek luangi matang si pi ki basing ado home pur madu chawar hai ba keno mana padan ne naga 24 July da Julla 1992 gi dei da phone work pane mayam si nera matungda mana phone bodo though the language will be referred to as Manipuri in the bill in berkata Meetei law habaya ni hana haigare aduna yam wana honaraga akabra litawraga pakhang sa halaman ka ampurga Delhi da chaiga sadana yam wana honaraga Meetei law la ja habaya gi bane 1950 January tarik kuntarde charaga ba Indian Constitution do adugi Article 29 clause 1 da period ba any second of citizens residing in the territory of India or any part thereof having a distinct language, script or culture of their own shall have the right to conserve the same. Barar ke baham amada hekdamak mi yangai yamu to masagi ni haba lol mayek inat le batagani batu yokadabani ngasi chatnariba Meetei Mayek si tarai tarakkiba natte sayatnaba kaya leiduna laki thohaningdaba thodok kaya su thoki lengaki mateng amadi lengaka muknabagi phibam kaya su uki aina yaba amadi yadaba kaya gi aphongba amadi aronba role su mayek sengna natraga mami sami uki basu kaya ni Manipur gumba mafamdadi masingakningai di oide matang sida pabung thawai lemba masamakna takpirakiba maman yamlaba wafam kharadang taminasi hai basida ko ai aba nawya pholoji oigedori bani lol me ki matang da huji mayek amal lepna tanra iba mayam na me hari mayek che kamai to no oigi bano hai bagi amakak lagadi pawung manaw biga takwa chamagan kana honarga akoi gi bateng pangmau mayam na pullaga pawung manaw bi friend ki matakta photo namna puya si tingto puya si mana mateng to bani ado sai mu wai ma adu khoram na na togi bagi aingonda lagi bani ado umi wai ga birak ta yari sini textbook ama phone matang da pau manaw bani sini ba thang manang na ka toro nang kra pop ge on ka ta bani na mai na mek har ma pi lai nam se sigi proof se yeng e ba adu gi paisa duna yang ma sogi peter be lu helame isang ka singna me ge dam dal ba la ka ma ka pi bani ko la ma ka pi badu tawrega Mix namane ba mapi like se namaga ko samlai de namaga hau namaga te pung namane ko mi ate gi language de mayek de adu de le bas bai dau na
ꯑꯩꯈꯣꯏꯒꯤꯁꯦ ꯍꯧꯖꯤꯛꯐꯥꯎꯕ ꯂꯩꯇ꯭ꯔꯤꯕꯁꯦ it is too late ꯍꯥꯏꯅꯤꯡꯉꯦꯕ ꯑꯗꯣ ꯆꯦꯟꯕꯤꯅꯕ ꯃꯤ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯥꯏꯗꯣꯛꯅꯕ ꯃꯇꯝ ꯅꯠꯇꯦ ꯆꯨꯍꯤꯟꯅꯕ ꯃꯇꯝꯅꯤ ꯍꯥꯏꯕꯁꯤ ꯈꯪꯅꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝꯒꯤ ꯄꯣꯠ ꯂꯣꯜ ꯃꯌꯦꯛ ꯏꯅꯥꯛꯀꯤ ꯃꯇꯥꯡꯁꯤꯃꯗꯤ ꯚꯥꯔꯠꯀꯤ ꯁꯪꯕꯤꯙꯥꯟꯅ ꯄꯤꯔꯤꯕ ꯑꯥꯔꯇꯤꯀꯜ 29 ꯀ꯭ꯂꯣꯖ 1ꯒꯤ 1950ꯗꯒꯤ ꯆꯠꯅꯔꯤꯕꯁꯦ ꯃꯁꯤꯗꯪ ꯀꯧꯕꯤꯗꯅ ꯑꯩꯒꯤ ꯐꯨꯔꯨꯞꯁꯦ ꯑꯣꯏꯍꯧꯅꯕ ꯑꯁꯣꯏ ꯑꯌꯥ ꯀꯌꯥ ꯌꯥꯎꯔꯁꯨ ꯉꯥꯡꯅꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣই ꯆꯠꯍꯟꯃꯤꯟꯅꯁꯤ ꯊꯤꯟꯃꯤꯟꯅꯁꯤ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯁꯣꯏ ꯑꯉꯥꯝ ꯉꯥꯛꯊꯣꯛꯅꯁꯤꯅ ꯃꯌꯥꯝ ꯇꯩꯗ ꯈꯣꯏꯔꯝꯖꯔꯒ ꯑꯩ ꯁꯨꯃꯥꯏꯅ ꯇꯦꯟꯁꯤꯟꯖꯒꯦ ꯅꯩꯅꯕꯒꯤ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏꯗꯕ ꯌꯥꯅꯤꯡꯕ ꯑꯃꯗꯤ ꯌꯥꯅꯤꯡꯗꯕ ꯃꯁꯤꯡꯁꯨ ꯂꯦꯞꯊꯣꯛꯄ ꯂꯨꯒꯗꯧꯔꯤꯕ ꯍꯤꯔꯝꯁꯤꯗ ꯑꯗꯣꯝꯅ ꯈꯪꯕꯤꯕ ꯂꯩꯔꯒꯁꯨ ꯃꯤꯌꯥꯝꯅ ꯂꯧꯁꯤꯡ ꯑꯣꯏꯃꯤꯟꯅꯕ ꯌꯥꯕ ꯃꯑꯣꯡꯗ ꯊꯝꯕꯤꯔꯝꯃꯨ ꯈꯠꯅꯕꯒꯤ ꯃꯍꯨꯠ ꯈꯟꯅꯃꯤꯟꯅꯔꯁꯤ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯁꯥꯒꯠꯃꯤꯟꯅꯔꯁꯤ ꯃꯥꯡꯈ꯭ꯔꯕ ꯂꯣꯜ ꯑꯃꯗꯤ ꯃꯌꯦꯛꯀꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯈꯪꯕꯤꯅꯤꯡꯕ ꯂꯩꯔꯒꯅ RK ꯄ꯭ꯔꯗꯛꯁꯟꯒꯤ ꯂꯣꯟꯅ ꯁꯤꯕ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ